Yang tabir bukai pun aku image TV na taram na oksa bagai loy na Brajas Kumar na kurumjari ngasi gi maroi bapauda ngasi World Environment Day gi thoram mafam kaya da pak san na pakthok na kre ngasi su Manipur da COVID positive case laikhide Manipur University lingkhat thibagi palan thoram pangthokki mapung oi pau lobirasi Chief Minister N Biren High Kre chahi sigi August tha fawgi manungda state asida u char lakh humra manga thana na pandam thamli masigi thodang asi India na ningkha tamba chahi humra manga fawgi khudam oina pangthok liba azadi ka amrit mahotsav ki tharuk ama oina rokat pani wafam asinga si sewage treatment plant STP Hairangoi thong maibam laikai Imphal the state ki thakta Director of Environment and Climate Change na sinduna United Nations na piba theme only 1 hour to pangthok kiba World Environment Day gi thoram da Chief Minister and Biren na phongdok kibani ngasigi thoram aduda Forest and Environment Minister TH Biswajit MLA Karam Syam Chief Secretary Dr. Rajesh Kumar Additional Chief Secretary M.S. Khan Principal Chief Conservator of Forest A.K. Joshi Vice Chancellor Dhanamanjuri University Professor N. Raj Mohan Director Environment and Climate Change Dr. Y. Navachandra Environment Department ki officials sing amadi Royal Riders Manipur ki members sing chu saruk yaki thorom ki manung chan na Chief Minister na luchingduna STP ki akoi bada uchar thaki loina na World Environment Day sticker t-shirt amadi tupi release toki CM's Green Manipur Mission ki brand ambassador Valentina Elangbam busu ikai kumdo utki thoram du Chief Minister na makha takibada Green Manipur Mission ki makha da lam hectare chahum rom da u char sing thakre amadi hojik chu u char thabagi drive asi chathari haina miyam da khangan baga loina lamphel pat da water bodies yokhat nabagi damak lupa crore chahum allocate tawkre haina su phongdok khibata natana thoram pangthok lium pham sewage treatment plant ki maram da su Chief Minister na wafam kaya phongdokhi singje prithvi gi ne khoi gi nate prithvi gi oiba poto de da prithvi kanna ba utha de mara yena gum singje prithvi gi ne prithvi miyam je kanna na bane ba anna khoi gi nate ana prithvi kanna na ba hona ba prithvi gi oiba sing du de da utha ba de ai gi ni ma gi ne haina gum ji u loi tha ji sin ai gi apun tawgu da ba tho ga me matam tele un shi je kamai ho gi bu no khang de sar sakti tawgu da ba thabuk ti am ta ho de sumaina Turian manga terukir siang muda bawa deh, lokta kan dapet ya roy. Lamphel part ki hojik pesala agak leh water body siang put dapet ya roy. Lamphel part ki hojik 300-400 crore ki maya laga leh, तो tender तो वो तो ले, तो ठोक तो ले. Neat and clean water body वो ना थम्बेल. अदर सुमाई ना कोई मैं पुन होने मिलने से इंफा valley मनूंगा ले mole hills में यहाँ से मसीदा हना कोई target तो सी langol दा adagi kano da haibok singda adagi nongmai singda loina u hogana maru ko ga leiba mayam se masi se koi tampaki leiba civil societies adagi schools college club aduga mayam puna makai request okjari handaki manipur sarkar da thagado riba bharat sarkar gi adugumba 75 anniversary gi pangthok pa chikaloina na thagado riba Usara lakh mudra ka mga se masida da involved to berakanda Green Manipur ma reality da wanthok na bada mateng pang biu ngasi World Environment Day ga mari leina na environment ka mari leina ba award sing langthokpagi thorom kaksing gi angan sing eco park ta pangthokre Alliance for Development Alternative Manipur Adam na sinduna World Environment Day gi thorom kaksing gi angan sing eco park ta pangthok khiba thorom amada Adam gi maikai dagi Chief Minister Green Manipur Mission gi brand ambassador Elangbam Valentina da taruk shuba Adam Environment Award 2022 khusinakhi award asida sel oina lupal singtara sakhang se ama amasung memento
mana kusinaki Manipur lengaki Directorate of Environment and Climate Change amadi ENVIA sub Manipur ga kusamnaduna pangthokkiba thoram aduda dem University ki BC Professor N Rajmohan Kakching District ki DC S Morjid Padam Shri Awardee M Muktamani Amzu ki President Wangkemsa Samjaina Singba Miyoi kaya na saruk yaki amadi angan sing Eco Park ki akoi badasu usar kaya thaki Amarom da Kamaripur College Kakching Sahitya Seva Samiti Kakching Sahitya Thopanglu Imphal Masasanu Kakching amadi Library and Information Center Kakching ga punna kusamnaduna World Environment Day gi thoram ga mari lejana Myanmar dagi lakpa Manipuri sing yauna miyoi kaya na Kamaripur College Kakching gi Botanical Garden Kakching gi maning sing Nungai Shurung Manakta Leiba Laifam Pana Liklai Loishang Amadi Angansing Eco Park the Ursar Kya Thaki Ursar Sing Tabat Watungda Nuktil Gitorum Oina Symposium Ama Angansing Eco Park the Pangtoki Nasi Pangtoki Wathorum Aduda Saitya Thopang Look Ifal Na Ahan Oina Piba Ningombam Parihanba Award 2022 su Angansing Eco Park Semgat Pada Asoba Thodang Loiba Adam ki Secretary Surjit Khetri Mayumda Kusinaki Award Aduda Sakhang se ama Inafi ama amadi sel oina lupa lising mga yauri thorom adu lochalak pada Ningsing ningai oiba Satholu Complex su Angansing Eco Park ta hangdoki Polestar College Yanglam Wabgai NSS unit ama amadi anina su sinduna World Environment Day gi thorom college asida pangtoki college asigi oza amadi mahiroi kaya yauduna pangtoki wa thorom aduda MU gi Zoology Department gi Head Professor and Mohilal amadi Polestar College gi Principal Dr. E Gopal na lusingduna usar kaya tharbu matung achamba thorom ama pangtoki Kakching District Police na su ngasi World Environment Day gi thoram mari leinana Kakching District ki tongan ba police station sing amasung outpost sing da tongan ba CSO sing amadi local club singa loinana punna usar chatret kutramatoi thakre amadi lamtu sengdokre hadik malem asi amakaktani haibagi wakhal da punna himinabagi wakhalon makhada malem da mioi bana hingba haibasi environment kannabani haina tentha khongbal da Leishu Kangleipak Bonsai Association Tentha amadi World Plant Art Green na punna kusam nana sinduna World Environment Day ga mai leinana u thabagi thoromda hanagi Minister Dr. M Narana haikre mak namakhatar duna hai hojiki honglakliba awonba asida miyoi ba khunai na amatta oina punna sangchin minaduna kaithrakliba khals asi ngakuna thambagi tangai phadaba leiri natrabadi tungda awaba kaya mayok nahogani haiki saruk yakhiba members singna u makhal kaya su thaki Thawal Forest Division Government of Manipur amadi Bibatchu Foundation Manipur na Wildlife and Biodiversity Conservation Committee WBCC Manipur khusam naduna mahiroi singi painting competition amadi Thawal district ki tongan bapam singda usara thaba yauna June gitang amadagi chatarakba World Environment Day 2022 gi thorom ngasi Thawal district ki inganglok khungangda mastery plantation pangthok tuna losin kre only one art haiba timda pangthok liba thorom adugi ngasi losinba numita Thawal Forest Division gi DFO TH Lokendro Thawal Forest Division gi Range Officer RO Headquarter L Dhananjoy Airport Bid Office ki BOH Surendro Aquila Academy Kasampat ki Founder Chairman Bibatsu Salam amasung Forest Department gi staff sing amadi atai mioi kaya su saruk yaki amromda PH Thawal Division Government of Manipur ga Phoisha Thawal District punna sinduna World Environment Day ga mari leinana ngasi Kheba singda leiba Khongjong War Memorial Complex da uhai panba pamising thakre Uchara Singh Thajinsi thorom adu ngasi malemda aing asagi khal kaitharak padagi aikoi miyoibada pirak liba akiba kaya asidagi ngakthok minanaba aikoi punna thengnaminasi haibagi pandamda ngasi u thabagi khongjang asi PH Thawal Division su jangchin bani haiki World Environment Day gi thorom gi saruk ama oina chamaga humanga Infantry Battalion Territorial Army Assam HNH amasung Green
Pinterest Manipur Anina Punna Sinduna Ngasi Thawal Tomjingda Leiba Territorial Army Post Complex ki Akoibada Uhai Panba Pambi Sing Yauna Usar Sing Thajinki Thorum Aduda Army Officers Sing Amadi Manak Nakba Lekai gi Mil Kyasu Saruk Yaki Amuromda ST Morsa BJP Manipur Pradesh Sinduna Ngasi Moregi J Songpijang Village the World Environment Day Gamari Lenana Uchar Kaya Thakre Thorum Adu 8-year Seva Susasan Garib Kalyan gi banner makada satakibani ngasigi usara thabagi thorum adu ST Morsa BJP Manipur Pradesh ki Vice President J Khongsai amadi mahaki election committee gi miyoi singna saruk yaki MLA Moirang Thungam Santi gi mijeng makada Sendra Road ta uhei panba usara yauna upambi chamngarom thakiba loinana loktak khongbandat lam koiba singna langthok lamba plastic bottle amadi amot akai kya singdokre ngasi usar thaba aduda MLA office Moirang Municipal Council District Police Bishnupur SDPO Moirang Fire Service Moirang BDF INA and Sendra Post Canoeing Kayaking and Rowing Association Bishnupur gi official kyasu saruk yaki Hongmen Tangkul Village ta leidiba R Swisha Amadi Lusing Purel Jingchuam Akabagi Mitam Kilimofam Asi tourist spot oina Semgal Agani Haina Manipur gi Rajya Sabha gi MP Sanajaw wala Shembana Pungdokre Wafam Asingasi Yang Khairak Suba World Environment Day ga mari leinana Senapati District ki Manungda Laiba Homen Tangkul Jingchuam Akaba Amadi R Swisha Twin Statue Laiba Mafam Aduda Wakalon Manaba Apunba Kangleipa WAMN Sinduna Bangkok Kiba Thorum Amada Pungdo Kibani Thorum Adu Rajya Sabha gi MP Sanajaw wala Shembana Makha tarduna hai building kaya gi mapu oibadi masing yamna leire adu upambi amagi mapu oiba migi masing di thibada awab oiri hojik state asida aing asagi khalka hena kaitharak padi oidri adubu miyamna section na ngak chelhobadi mathautai ngasi usar kaya thariba mapam asi puwari da yamna maru oina lehrogadaba mapam amani haiki Parvati College Mayang Imphal gi Department of Environment Science na Sinduna College asigi campus amadi Bishnupur district ki Karang amadi Kaibul Lamjau National Park the World Environment Day ga mari leinana pangthokpa u thabagi thoromda kaitharakliba akoibagi saktam asi kanba ngamnaba Environment Day gi thorom yauna thorom kayada miyamna thariba using hinghanba amadi umang kokthokpa asi lepa mathau tai haina Department of Environment Science ki Assistant Professor C.H. Ronald na Pungdokre CT Higher Secondary School Mayang Imphal Mayon Enterprises amadi Geo Environment Technical Services na sponsor tawduna thorum adu pangthokkibani Malem Pungbada World Environment Day gi thorum pangthok nabagum ngasi Childhood Friends Kaibul Lamjau na Sinduna World Environment gi thorum ama Atom Yaima Junior High School Kaibul Lamjau makha lekaida pangthokre Ideal Youth Association Kakching na Sinduna World Environment Day ka mari leinana uchar thakre uchar sing adu Padma Ratna English School Kakching amadi Kamalpur College gi tainaba lambi nakal singda amadi atay mfam singda thakibani Handak nong manini asida Manipur da nong COVID positive oiba mi yaukide ahukipung kunmei da miyoi nifutaru COVID test tauki state asi apun ba COVID positive oikiwa missing lak ama lising kontra tret chani dipumathoi sukre masigi manung da miyoi lising aniga chamaga kunna laikhidre apun ba naba phaki bagi masing lak ama lising kontra ma chama tratur oiduna state asigi COVID naba phaki bai sang sa da Manipur drar nipan dasming mari manga da leidi COVID positive oiduna leiba missing na mangani Manipur University likhat kibagi numitpu ningsingduna coming of Manipur University in 1980 haiba thorum amangasi Manipur Press Club ta pangthokre Manipur University Welfare Organization na sinduna pangthokkiba thorum aduda retired lecturer RK Manishana Dr. W Evol amadi K Chandradhon na thorum mapu oina saruk yakibaga loina retired principal Dr. AK Sistina coming of Manipur University ki matangda wangangki Masigi thorum adugi matangda organization gi convener L Upendra na pawmising da phongdorok kibada 1980s ki matamda Assam da foreigner movement namaram oiraga chatra kaya sahi mangbagi pim lakpa amadi chatra singna lamdam asida
यूनिवर्सिटी अमा थामिननबा तक्सिनदुना लाकपगी चैरक्तुदा मतमदुगी डीएम कॉलेज की ओजा अमदी छात्र सिंगना मतमदुगी एजुकेशन मिनिस्टर रिशांग कैसिंगदा वाकटुना मणिपुर यूनिवर्सिटी एक सेमखिबा अदुबु निंगसिंग बगलोइना हौजिक ओइबा यूनिवर्सिटी असि मालेमदा हेना चौखटपा अमा ओइननबगी वखलोंदा पांगथोकपनी फोंदोकी स्टेट असिदा मणिपुर लेंगाकी मखादा पीडब्ल्यू ना पाइरिबा क्वार्टर सिंग असिदा क्वार्टर एलोट तौदुना लेरिबा एम्प्लॉई सिंगना मसा मसागी ओइबा अप टू डेट पोस्टिंग मफमगी ऑर्डर अमसुंग परमानेंट एड्रेस का लोइना ngasi numit kunni gi manungda PWD gi state officer da submit tawgudabni haina PWD chief engineer KH Demana pongdroli khoyathung leiba PWD gi office da pangthok khiba pamising unabada tembana hai Manipur lenga ki makhada PWD na paishliba maru oiba quarter sing asi mapung oina lampel langol housing complex langol game village tribal colony baupara sanjen thong second MR DM college amasung major kul mayad leiba quarter sing asini haiba quarter sing asida elot tawduna leiba employees sing na quarter lawraga masa nataba mioi sing na leichile haibagi wapam lakle machina maram oirga chief minister na pirakpa instruction amadi directive ki matung inna quarter sing asida leiba mioi sing asi unauthorized occupant yawra haibagi verification khongjang chathanaba haiba documents sing adu pikhalakadabani BWD na haiba wapam sing asigi matung inna quarter sing asida verification chathabada unauthorized occupant sing leiramba adumak thengnare maram asina nauna amendment tawraba quarter allotment rule gi matung inna haiba verification asi thabak asi chathaba hauragani phongloki lenga asina piriba health card ki kanaba mipung khuding lobyu loinana kanagumba madugi damak semning labadi khul gi mari leinaba amadi lamdam adugi MLA ga tanaduna card sing painanaba hon abiu masina lairaba kaya gi layeng bada mateng oigani amadi asigumba card pairaba sing Raj Medicity Hospital da kudong saba leiri haina Raj Medicity Hospital gi chairman and MD Hobijam Rajen Pondokri Stapu district ki manung chana leiba Waterlambi Bunglusi amadi Salan Konjin part 2 khul ahumna punna sinduna Raj Medicity Hospital na sponsor tawwa nomagi oba free mega health camp ta mahakna hai hospital asigi corporate social responsibility CSR scheme gi makada sahi khudingi June amadi July tha manung da tongan ba social gi thabak amadi health camp na singba thabak chathaduna lakpoi suruk amani loinana khul asigi kanagumba CMIC amadi PMJAY card पाइब सिंह हॉस्पिटल असिदा लेमना लायंबगी खुदोंग चाबा पीगनी फोंदोखी मोरेगी इमा कोंदोंग लायरेंबी हराउबुंगदा मोरेगी मैतई लेकाई मंगागी ओइबा लाइनिंगी याकाइबुंगी थरम अमा लाइनिंग थौ सनामई पुया संथोकलुप मोरे नंगसी पांथोक्रे थरम अदुदा MCM एकोडोम एमसुगी टेक्नोपोल डिस्ट्रिक्ट कमिटी लेकाई मंगागी क्लब सिंह इमा मैरा पाइबी लुप सिंह अमदी लेकाई मंगागी मियोई कयाना सरुक याकी थरम अदुदा डॉक्टर S लनसेन मिटेना लाइनिंग थौ सनामही लाइनिंगी मटांगदा मियामदा सुगाइना तमकी थरम असि करिगी सिलिबनो हाइबगी मटांगदा लाइनिंग थौ सनामही पुया संथोकलुप मोरेगी थौमी खंबना फोंदोखिबदा लाइनिंग थौ सनामई पुया संथोक लुपना मोरेगी लेकाई मंगादा नोमाइजिंग नुमित खुदिंगी याकाइबुंग फमदुना लाकवी सरुक अमा ओइना ngasisu लेकाई मंगागी अपुनबगी ओइना सिनबनी मसिगी मरमदी मैतई खुनाई असि मैतई हाइब फुरुप असि पुनसिनबगी अमत्ता ngairba wakalondi सनामई लाइनिंगदा पुनसिनबा नत्रबदि एकोई पुनसिनबगी तंजा अदु लेत्रे हाइदुना ngasiगी थोरम असि पांथोकपनी हाइके इरमदम इजाति मणिपुर असि इकोनॉमी सॉन ओहनजी हाइब तारगदी सेल पुरगा सेल सिंगनिंगबा लोन लौरगा सिंगनिंगदबगी वखलोन असि हाना थादोक नबा होनमिनसी हाइना पांथोबी हाउसिंग फाइनेंस कॉर्पोरेशन लिमिटेड के चेयरमैन एंड MD थोकचुम हेमोना फोंदोक्रे ngasi उरिपोक लाइबा पांथोबी हाउसिंग फाइनेंस कॉर्पोरेशन लिमिटेड की ऑफिस ता पांथोकपा पावंगसिंग उनबदा mahakna hai asiguma sel siningdabagi wakalon asi laiba kai aikhogi iramda manipur kaidau nongda chakhatpa purakpa ngamloi madugi mahutta nomagi maning halakani maram asina aikhoi khudingna financial discipline ngakna chatpa mathok tai phongdoki
लेंगा की स्कीम सिंह की कानब फंगौदब सिंह चित्त नांथौब यावरगसु फंगहननब होननब मतम पुंबदा mateं pangjagani haina IMC ward number 19 ki corporator mirep ogadariba tongam gobina phungdokre ngasi brahmapur lalji lakpa laikaida leiba masagi mayumda pangtokkiba ujwala yojana gi makhada chakthong gas amadi CM HG card sing yanthopagi thoromda mahakna hai miyamgi phangpham thokpa scheme singi kanaba phanghanaba makhatana leptana hona khigani ngasi thorom aduda election campaign committee ki president Chaudhuri Mayum Alok Sharma amadi social worker and homeshwar su saruk yaki loinana ujwala yojana gi apunba beneficiary yankhai mapan amadi CM HT card ki oina meoi ni puromda card sing yantoki 1 million heroes amadi nar Singapore na sinduna classic grande da pangthokpa mid or heroes ki thoromda Padma Shri oinam bembem amadi Arjun awardee yunam Sanatoi Devi okri hariba thorom asi tongan tohan ba sakna herba kaya gi wari sing khomjinduna puthok kadaba larikta hapna bagi ahanba tangkaki oina phungadaba India gi sakna herba yankhai khanbada bembem amadi Sanathoi yorokpada makoiga haurakliba angang singa haktengnana unnabagi tanja lobani hari angang singda puning thogatpa sakna harba kayagi khomjin laba larik asi 1 million heroes na August thada phongani hari ngasi thorom aduda mitunglen oina saruk yakiba retired IAS RK Nimain hai asigumba sakna harba kayagi wari larik asina nauriba angang singda makoi gi tungi lambida thauna ama pirgani ngasi thorom aduda Babina Hospitality Private Limited ki MD Dr. Thangjam Dhabli IS officer Puja Elangba amadi sakna harba kyasu saruk yaki mahiroi khunaibu mahi masulgi lamda manglomda changchinba amasung afaba tungi khunai ama sembada mama apa oibsingsu achubu thodang lei haiba pandamda semkiba Padmaratna English school da mahi tamliba mahiroi singi parents guardians association PGA gi sahi ohum nauna tho pugadaba sing kankre ngasi pangthokkiba PGA gi executive committee gi mifamna M Jayant Kumar bu president E Ranbir vice president KSS Khogendra Elias Noren general secretary and Roketan secretary organization and Toiba secretary finance Gyanan Naurem secretary publicity amasung and Premjit treasurer oina khankre mifam aduna Padmaratna English school Kaksing bu manglomda changchinba chaukhatpa maikerom da chatmin nabada PGA gi maikei dagi pangba yaba tengbang sing pangsinbagi matang da su khanana ki hari sasal huran baga mari leinai haiduna faraba naha ama Uttar Pradesh ki Badwan police station da ka hena phubudagi like na kre station in charge yauna policeman target ki mathakta FIR file tawkre sahi kun churaba nomagi thabak suraga hingjaba Rehan police na yam thina ot laibadagi ka hena soki police ta selfie na batauki haibagi maral su mawon siki Rehan asi sasal huran potyon tawba kanglup amagasu mari leinai hairi May anida fakiba Rehan gi private part yauna masa yamna sokle haina matai mana permission na phungloki imung manungna hai kibda lupa chaunga pirwa matungda Rehan bu thador kibani thodok adur chenaba policeman mari suspend tawkre thodok adugi maramda thigatpa hokre hauji Rehan Bangla Bulansar da leiba private hospital amada layang di hari United States ki Philadelphia City gi miyam tinba mafamda nomai pangkapta kapagi thodokta meoni pan sire tramatona aso open nangkri police inspector DF Fresh na haikibada nupa ani nupi amasiki miyam marakta nomai pangkapta kapkibasing adu panana police na kanathiri responding officer amana nomai kaplam basingi maraktagi amana nomai na kapki me adu nomai hundoklam laga chenkre masada nomai Pankibra nataga pankidabra haibadudi kangmangam kide haiki todo adu uhoba Eric Wells kawa mioi aman haikibda I tap taraba mioi kya lambi da chelakpa uki handakta nomai pangkapta kapagi thodok singa US ki miyambu mi paiba ponduna leiribani California gi church amada New York ki grocery store amada amadi Oklahoma gi hospital amada asiguma thodok sing thokrabani English sing anida mi gi masingdagi hena nomai million chahunga marfudra humdo United States ta circulate tauki hari aroibada morepo umuhanna
ngasi World Environment Day gi thoram mafam kaya da pak sanna pangthokna khre ngasi su Manipur da COVID positive case leikhide Manipur University lingkhat khibagi palan thoram pangthokki ngasi damak tadi paudam pijo mata solution jare meng tabir ba khwai punakpu amuk hanna khurumjari